ꯑꯃꯣꯠ ꯑꯀꯥꯏ ꯂꯧꯊꯣꯛꯄꯩ ꯊꯕꯛꯁꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯁꯨꯝ ꯎꯔꯨꯗꯒꯤ IMC ꯇꯧꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯌꯨꯅꯦ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯀꯃꯔꯁꯤꯌꯦꯜ ꯄ꯭ꯂꯁ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ NGO ꯗ ꯑꯥꯎꯠꯁꯣꯔꯁ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯅꯤ ꯒꯣꯚꯔꯟꯃꯦꯟꯅꯁꯨ ꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯖꯒꯥꯅꯤꯅ ꯑꯗ ꯏꯚꯟ ꯁꯤꯗ ꯐꯦꯁ ꯑꯣꯐ ꯗ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯣꯏꯕꯅꯤꯅ IMCꯅ ꯑꯣꯏꯅ ꯐꯖꯅ 100% ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯒꯤ NGOꯒꯤ ꯁꯣꯔꯇꯦꯖ ꯑꯣꯏꯕ ꯃꯣꯏꯒꯤ ꯃꯦꯁꯤꯅꯔꯤ ꯁꯣꯔꯇꯦꯖ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ IMCꯅꯗꯤ ꯈꯤꯇꯪ ꯑꯗꯨꯒꯤꯗꯤ ꯈꯤꯇꯪ ꯀꯣꯚꯔ ꯑꯞ ꯇꯧꯕ ꯉꯝꯒꯗꯕ ꯑꯗꯨꯒ ꯄꯥꯔꯇꯤꯀꯨꯂꯔꯂꯤ NGOꯅ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯈꯤꯇꯪ ꯒꯦꯞ ꯑꯃ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯦꯐꯔꯠꯇꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯄꯥꯏꯁꯟꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅꯁꯨ ꯂꯥꯏꯅ ꯊꯣꯛꯄ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯒꯦꯅ IMCꯅ ꯑꯣꯏꯅ ꯐꯖꯅ ꯇꯧꯔꯣ ꯍꯥꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯛꯄꯗꯒꯤ ꯑꯣꯅꯦꯕꯜ CM ꯅꯁꯨ ꯍꯟꯗꯛ ꯕꯖꯥꯔ ꯚꯤꯖꯤꯠ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗꯒꯤ ꯀꯟꯅꯁꯨ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ IMCꯅ ꯇꯧꯔꯒꯦꯅ ꯇꯧꯕ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯏꯁꯄꯦꯁꯦꯜ ꯀꯔꯤ ꯄꯥꯏꯈꯠꯂꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯁꯤꯗꯤ ꯑꯜꯇꯔꯅꯦꯠ ꯗꯦꯖ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯏꯚꯟ ꯅꯨꯡꯗꯥꯡꯗꯤ ꯈꯤꯇꯪ ꯋꯥꯔꯤ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯑꯜꯇꯔꯅꯦꯠ ꯗꯦꯖꯇ ꯑꯣꯏꯅ ꯀꯟꯅ ꯆꯠꯂꯤ ꯑꯗꯨꯒ ꯏꯟ ꯀꯦꯁ ꯏꯃꯥꯔꯖꯦꯟꯁꯤ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯔꯦꯁꯤꯗꯦꯟꯁ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 24ꯒꯤ ꯀꯣꯔꯄꯣꯔꯦꯇꯔ ꯑꯃꯁꯨꯡ ꯋꯥꯔꯗ ꯅꯝꯕꯔ 25 ꯊꯪꯒꯥꯜ 25 ꯃꯣꯏ ꯀꯣꯔꯄꯣꯔꯦꯇꯔꯒꯤ ꯊ꯭ꯔꯨꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯛꯑꯞ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀ꯭ꯋꯤꯛ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯍꯥꯏꯇꯥꯔꯦ QR ꯇꯤꯝ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯩꯕ ꯄꯔꯁꯅꯦꯜ ꯇꯤꯝ ꯑꯃ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨꯒꯤ ꯒꯦꯞꯇꯣ ꯑꯩꯈꯣꯏ ꯍꯟꯊꯍꯟꯒꯦ ꯈꯜꯂꯤꯕ ꯊꯥꯒꯠꯆꯔꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯩꯀꯩꯅꯣ ꯄꯥꯏꯈꯠꯂꯤꯁꯦ ꯁꯨꯝ ꯕꯖꯥꯔ ꯑꯃꯣꯠ ꯑꯀꯥꯏꯕ ꯁꯨꯝ ꯂꯩꯇꯕꯅ ꯁꯨꯝ IMC ꯇꯧꯔꯒ ꯅꯣꯏ ꯃꯤ ꯀꯌꯥ ꯍꯧꯖꯤꯛ ꯋꯥꯔꯛ ꯇꯧꯔꯤ ꯃꯤꯁꯦ ꯃꯤ ꯌꯥꯝꯃꯤ ꯑꯗꯨꯝ ꯊꯧꯕꯥꯜ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯨꯂꯞ ꯄꯥꯏꯕꯅꯤ ꯕꯖꯥꯔ ꯑꯃ ꯄꯨꯂꯞ ꯄꯥꯏꯕꯅꯤꯅꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯇꯤ ꯀꯥꯡꯕꯨ ꯃꯌꯥꯝꯗꯣ ꯇꯣꯛꯈ꯭ꯔꯕ ꯃꯣꯏ ꯁꯨꯝ ꯅꯍꯥꯟ ꯈꯔ ꯒꯔꯕ ꯈꯔ ꯇꯧꯈꯤꯕꯗꯩ ꯃꯣꯏꯁꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ IMCꯅ ꯄꯨꯂꯞ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯝ